ꯀꯥꯏꯁꯤꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯦꯛꯁꯤꯟꯕꯤꯔꯤꯕ ꯅꯤꯅꯦ ꯍꯣꯏ ꯑꯗꯒꯤ ꯏꯆꯦ ꯏꯆꯟ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯂꯩꯃꯥꯏ ꯋꯦꯕꯤꯡ ꯁꯦꯟꯇꯔ ꯑꯁꯤ ꯁꯪꯒꯥꯔꯦ ꯑꯗꯣ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯁꯥꯔꯁꯤ ꯌꯥꯎꯖꯒꯗꯕꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏꯒꯤ ꯑꯩꯈꯣꯏꯕꯨ ꯀꯣꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ ꯁꯪꯒꯥꯒꯗꯕ ꯂꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯗꯨꯗ ꯉꯟꯇꯥꯅ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯌꯥꯎꯒꯗꯕꯅꯦ ꯏꯃꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯥꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯨꯔꯒꯦꯅ ꯂꯥꯛꯄꯅꯦ ꯑꯩꯅ ꯁꯔꯨꯛ ꯌꯥꯎꯖꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯅ ꯅꯣꯏ ꯁꯥꯔꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯂꯩꯌꯦꯕ ꯅꯣꯏꯗ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯧꯕꯤꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤꯗꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯀꯪꯂꯥꯗꯁꯨ ꯁꯪꯒꯥꯈ꯭ꯔꯦ ꯉꯁꯤꯅ ꯃꯐꯝ 2 ꯁꯨꯕꯅꯦ ꯑꯗꯣ ꯃꯐꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯦ ꯁꯪꯒꯥꯔꯛꯈꯤꯅꯤ ꯃꯊꯪ ꯑꯗꯣ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯁꯦ ꯀꯩꯗꯧꯗꯒꯦ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯩꯕꯨ ꯃꯤꯍꯨꯠ ꯑꯣꯏꯗꯅ ꯑꯩꯕꯨ ꯚꯣꯠ ꯀꯥꯍꯟꯕꯤꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕꯤꯔꯦ ꯑꯩꯅꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗꯦꯅ ꯇꯠꯇꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯤꯕꯗꯤ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯊꯕꯛ ꯁꯨꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯐꯤꯁꯥ ꯂꯣꯟꯁꯥ ꯀꯣꯟꯁꯦ ꯍꯧꯗꯣꯛꯈꯤꯕꯅꯦꯕ ꯃꯥꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯕꯛ ꯁꯨꯕꯤꯌꯨ ꯅꯣꯝꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯀꯣ ꯇꯧꯕ ꯌꯥꯕ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯄꯥꯡꯍꯜꯂꯛꯀꯦ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯦ ꯌꯥꯝꯅ ꯂꯩꯗ ꯍꯥꯏꯅꯤꯡꯉꯥꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯑꯒ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯄꯩꯁꯥ ꯈꯔꯗ ꯑꯣꯏꯔꯁꯨꯀꯣ ꯈꯨꯠꯇ ꯄꯩꯁꯥ 1,000 2,000 खितंग इमुंगदसु खितंग कंट्रीब्यूशन तौबा ngamgadaraना खलगा सिगी कैनोसे मयांगीदमक्ता साजबनेबा दो मयाम पुनमक साखोमिनबो होनमिनसे सि हारगा लोसनजरगे ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯨꯔꯥꯏꯒꯤ ꯖꯒꯥꯁꯤꯗꯩꯁꯤꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯆꯥꯎꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯥꯎꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯕ ꯑꯗꯒꯤ ꯌꯨꯝꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯣꯏꯒꯤ ꯁꯤꯟꯊꯥ ꯄꯤꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯦ ꯖꯒꯥꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯥꯔꯅ ꯃꯐꯝ ꯖꯒꯥꯁꯤ ꯁꯥꯔꯤꯕꯅꯤ ꯀꯣꯟ ꯃꯌꯥꯝꯁꯤ ꯄꯤꯔꯤꯕꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯪ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯥꯔꯅ ꯄꯤꯔꯤꯅꯤ ꯁꯨꯞꯅꯇꯒꯤ ꯃꯣꯏꯒꯤ ꯊꯕꯛꯇꯤ ꯁꯤꯗ ꯂꯥꯛꯑꯒ ꯊꯕꯛ ꯁꯨꯖꯕ ꯑꯗꯨꯒ ꯁꯨꯕ ꯂꯣꯏꯔꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥꯃꯟ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯁꯥꯃꯟꯁꯦ ꯃꯣꯏꯗ ꯑꯗꯨꯝ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯐꯤꯁꯥꯃꯟꯁꯦ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯄꯤꯖꯕ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯤꯚꯤꯡ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏꯅ ꯊꯥ ꯑꯃꯗ ꯌꯥꯔꯒꯗꯤ ꯃꯣꯏꯅ
ꯍꯥꯏꯕꯗꯤ ꯍꯧꯔꯤꯕ ꯐꯤꯁꯦ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯣꯏꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯂꯨꯄꯥ ꯂꯤꯁꯤꯡ 7, 9, 10ꯒꯤ ꯃꯌꯥꯗꯁꯨ ꯃꯣꯏ ꯑꯗꯨꯝ ꯏꯟꯀꯝꯁꯦ ꯂꯥꯛꯆꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯤꯒꯨꯝꯕ ꯏꯟꯀꯝꯁꯦ ꯈꯔ ꯂꯥꯛꯑꯒ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯍꯥꯏꯕꯗꯤ ꯋꯥꯠꯍꯧꯔꯤꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯃꯦꯟꯈꯠꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯅ ꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕ ꯇꯧꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯤꯔꯤꯁꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗꯩꯁꯤꯗ ꯉꯁꯤ ꯁꯪꯒꯥꯔꯤꯁꯤꯗꯩꯁꯤꯗ ꯅꯨꯄꯤ 30ꯒ 5 ꯂꯩ ꯍꯥꯏꯕꯗꯤ ꯖꯒꯥꯁꯤꯅ ꯁꯤꯒꯤꯁꯤ ꯈꯤꯇꯪ ꯄꯤꯛꯄꯅꯤꯅ 35 ꯀꯣꯟꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯁꯦ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯪꯂꯥ ꯁꯪꯒꯣꯝ ꯁꯪ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯗꯤ ꯃꯤ 75 ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯈꯥꯝ ꯂꯩꯀꯥꯏ ꯁꯣꯝꯗ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤꯁꯤꯗꯅ ꯃꯤ 50ꯒꯤ ꯍꯥꯏꯕꯗꯤ ꯑꯦꯔꯥꯎꯟ 45 to 50 ꯀꯣꯟꯁꯦ ꯊꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯦꯔꯥꯎꯟ ꯑꯕꯥꯎꯠ 250 ꯑꯦꯔꯥꯎꯟ 250ꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯤꯁꯥꯕꯤꯁꯤꯡꯁꯤꯗ ꯀꯥꯟꯅꯕ ꯄꯤꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯅꯔꯕꯟ ꯁꯍꯔꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯈꯨꯔꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯍꯥꯡꯕꯒꯤ ꯄꯥꯟꯗꯝꯅꯤ ꯃꯥꯅ ꯊꯝꯃꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯒꯤꯗ ꯔꯤꯡ ꯔꯣꯗ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯃꯤꯗꯣ ꯑꯗꯨꯒ ꯍꯦꯛ ꯃꯅꯥꯛꯇꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯤ 150ꯃꯨꯛ ꯆꯟꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕꯤꯡ ꯁꯦꯟꯇꯔ ꯑꯃ ꯍꯧꯖꯤꯛ ꯍꯥꯡꯉꯒ ꯂꯩ ꯍꯧꯖꯤꯛ ꯍꯥꯡꯉꯤꯕ ꯋꯦꯕꯤꯡ ꯁꯦꯟꯇꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯍꯔꯒꯤꯗꯤ ꯃꯥꯗꯤ ꯀꯩꯅꯣ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯐꯤꯁꯥꯕꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯆꯥꯁꯤꯡ ꯆꯦꯟꯕꯅꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯕꯁꯦ ꯁꯤꯒꯤꯁꯦ ꯁꯤꯁꯨ ꯄꯨꯖꯔꯛꯑꯒ ꯂꯥꯛꯑꯒ ꯀꯤꯠ ꯁꯦꯟꯇꯔ ꯑꯃꯁꯨ ꯌꯥꯎꯅ ꯁꯤꯒꯤꯁꯤꯗꯗꯤ ꯀꯤꯠ ꯁꯦꯟꯇꯔꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯅ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯂꯧꯐꯝ ꯑꯉꯥꯡ ꯊꯝꯐꯝ ꯑꯃ ꯐꯥꯎꯕ ꯁꯦꯝꯕꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯁꯤ ꯊꯝꯃꯤꯁꯦ ꯑꯗꯨꯗꯗꯤ 150ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯩꯈꯣꯏ ꯀꯣꯟ ꯊꯝꯃꯛꯑꯅꯤ ꯑꯗꯨ ꯖꯒꯥꯗꯨꯗꯗꯤ ꯑꯗꯒꯤ ꯆꯤꯡꯉꯥꯃꯝ ꯂꯩꯀꯥꯏꯗꯁꯨ ꯍꯧꯖꯤꯛ ꯑꯃ ꯀꯟꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯇꯧꯔꯤꯁꯦ ꯈꯨꯔꯥꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯊꯝꯕꯒꯤ ꯄꯥꯟꯗꯝꯅꯤ ꯑꯩꯈꯣꯏꯅ ꯁꯥꯔꯅ ꯇꯧꯖꯔꯤꯁꯦ